ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯥꯅ ꯖꯛꯂꯥꯎꯅ ꯁꯥꯕ ꯃꯇꯝꯅꯤ꯫ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯍꯥꯏꯔꯦꯗꯅ ꯍꯦꯟꯕ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯁꯟ ꯇꯥꯟꯕ ꯂꯧꯕꯨꯛꯇ ꯀꯨꯝꯊꯔꯛꯏ꯫ ꯍꯦꯟꯕ ꯃꯍꯥꯛ ꯄꯪꯇꯛ ꯁꯨꯗꯛ ꯇꯧꯏ꯫ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯑꯄꯪꯕ ꯃꯇꯧ ꯑꯃꯗꯤ ꯍꯥꯏꯔꯤꯒꯩ ꯌꯥꯕꯗꯨꯗ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯈꯛ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯍꯦꯟꯕꯅ ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯕꯅꯤ, ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯟ ꯑꯃꯨꯕꯤꯗꯣ? ꯍꯥꯏ ꯑꯃꯨꯕꯤ! ꯍꯩꯃꯥ, ꯀꯌꯥꯗ ꯅꯦꯅꯥ ꯇꯥꯅ ꯀꯨꯜꯂꯤꯅꯦ ꯌꯦꯡꯉꯨꯅꯦ, ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯁꯟꯅꯦꯅꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ꯫ ꯏꯁ, ꯃꯥꯗꯤ ꯁꯟ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯈꯜꯂꯤ ꯃꯥꯜꯂꯦ꯫ ꯍꯦꯟꯕ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯇꯥꯜꯂꯛꯏ꯫ ꯍꯩ ꯑꯃꯨꯕꯤ, ꯌꯨꯝ ꯆꯠꯂꯨꯅꯦꯍꯦ, ꯅꯪꯅ ꯆꯥꯅꯕ ꯑꯩꯅ ꯍꯅꯧ ꯃꯌꯥꯝ ꯐꯥꯜꯂꯝꯃꯕꯅꯤ꯫ ꯂꯧꯕꯨꯛꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯉꯥꯏꯔꯤꯔꯣ? ꯍꯥ, ꯅꯨꯡꯁꯥꯒ ꯌꯥꯏꯔꯒ? ꯏꯕꯣ, ꯅꯪꯁꯨ ꯂꯧꯕꯨꯛꯁꯤꯗ ꯅꯨꯄꯤ ꯊꯤꯕ ꯍꯦꯛ ꯆꯠꯂꯗꯅ꯫ ꯁꯟꯗꯣ ꯍꯦꯟꯕꯅ ꯍꯥꯏꯔꯤꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯈꯣꯡꯉꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯇꯥꯎ ꯇꯣꯝꯄꯣꯛꯇꯣ ꯆꯦꯜꯂꯛꯏ꯫ ꯏꯇꯥꯎ, ꯏꯇꯥꯎ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯨꯔꯤ, ꯑꯗꯨꯒ ꯅꯪ ꯃꯥꯟꯕ ꯁꯟꯁꯤꯒ ꯍꯦꯛ ꯂꯥꯛꯃꯤꯅꯦ꯫ ꯅꯪꯅꯦ ꯁꯟꯁꯦ ꯁꯦꯟꯅꯔꯤꯀꯥꯟꯗ ꯅꯨꯄꯤ ꯊꯤꯕꯒ ꯑꯃꯇ ꯈꯪꯉꯔꯣꯏꯀꯣ? ꯍꯦꯟꯕꯅ ꯅꯪꯗꯤ ꯌꯥꯝ ꯈꯪꯕꯅꯤꯅ, ꯑꯗꯣ ꯅꯪꯅ ꯍꯨꯏꯗꯧꯅ ꯆꯦꯜꯂꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯍꯥ, ꯅꯁꯛꯅꯦꯅ ꯍꯨꯏ ꯆꯔꯤꯇꯠ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯍꯦꯔꯥ, ꯑꯩꯕꯨ ꯍꯨꯏ ꯆꯔꯤꯇꯠ ꯃꯥꯜꯂꯦ ꯀꯥꯏꯅ? ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯃꯤ ꯉꯥ ꯌꯥꯝ ꯐꯅꯍꯧꯋꯤ, ꯂꯥꯛꯑꯣ ꯏꯕꯥꯅꯤꯁꯨ ꯐꯥꯔꯨꯁꯤ꯫ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯅ ꯍꯨꯏꯒꯠꯂꯛꯂꯤꯕ ꯁꯟꯗꯣ ꯂꯪꯊꯣꯛꯑꯝꯃꯒ ꯐꯤꯅꯥꯇꯣ ꯄꯥꯏꯔꯒ ꯆꯦꯟꯈꯤ꯫ ꯏꯊꯥꯎ, ꯅꯪ ꯃꯥꯟꯕ ꯅꯪꯒꯤ ꯁꯟꯁꯦ ꯊꯅꯝꯃꯦꯅꯦ꯫ ꯑꯣ, ꯅꯪ ꯈꯔ ꯄꯨꯕꯤꯔꯛꯑꯣ꯫ ꯃꯁꯤꯗꯤꯕꯀꯣ꯫ ꯇꯣꯝꯄꯣꯛꯀ ꯍꯦꯟꯕꯒꯗꯣ ꯉꯥ ꯐꯥꯔꯤ꯫ ꯍꯦꯟꯕꯅ ꯑꯁ, ꯁꯤꯗꯤ ꯋꯥꯕꯒ ꯐꯩꯍꯦ, ꯉꯥ ꯈꯨꯌꯥꯝꯁꯤ ꯎꯕꯗ꯫ ꯇꯣꯝꯄꯣꯛꯅ ꯌꯥꯔꯦ ꯄꯪ, ꯂꯩꯈꯣꯝ ꯏꯇꯩꯒꯩ ꯋꯥꯗꯣ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯌꯥꯝ ꯋꯥꯔꯦ, ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯉꯥ ꯐꯥꯕ ꯂꯣꯏꯗꯨꯅ ꯀꯥꯈꯠꯂꯛꯄꯅꯤ꯫ ꯑꯗ ꯁꯨꯗꯤ ꯌꯥꯝ ꯁꯨꯅꯤꯡꯗꯕ, ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯤꯡꯕ ꯊꯦꯝꯕꯨꯡꯗꯨ ꯍꯦꯛꯇ ꯂꯥꯛꯏ꯫ ꯍꯦꯟꯕꯒꯤ ꯉꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯍꯥꯎꯔꯅꯤꯗ ꯃꯁꯤꯗꯤ, ꯇꯤꯟꯗꯨꯝ ꯌꯣꯠꯂꯤ, ꯑꯗꯣ ꯁꯦꯜꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ ꯂꯩꯒꯤꯁꯨ꯫ ꯍꯦꯔꯥ, ꯃꯁꯤꯒꯤ ꯑꯉꯥꯡ ꯍꯦꯟꯕꯁꯦ ꯌꯥꯝ ꯄꯪꯕꯅꯤ꯫ ꯍꯩꯃꯥ, ꯆꯥꯁꯥ, ꯅꯣꯏꯗꯤ ꯉꯥ ꯌꯥꯝ ꯐꯥꯔꯤꯗꯅ꯫ ꯍꯦꯟꯕꯅ ꯇꯥꯗ, ꯉꯥꯁꯤ ꯌꯥꯝꯗ꯭ꯔꯥ? ꯍꯣꯔꯦꯟ ꯏꯃꯥꯒ ꯆꯥꯔꯨꯗꯣꯏꯅꯤ꯫ ꯑꯗꯣ ꯇꯥꯗꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯍꯥꯏꯌꯣ ꯇꯥꯗ꯫ ꯏꯆꯥꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ, ꯃꯔꯝꯅ ꯃꯔꯝ ꯃꯣꯛꯏꯕ, ꯊꯕꯛꯅ ꯊꯕꯛ ꯐꯔꯤꯕ, ꯄꯨꯛꯆꯦꯜꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ, ꯏꯆꯥꯗꯤ ꯌꯥꯝ ꯐꯕꯅꯤ꯫ ꯅꯪꯒꯤ ꯇꯥꯗꯁꯦ ꯑꯍꯥꯎꯕ ꯆꯥꯗꯕꯒꯤ ꯂꯩꯁꯦ ꯇꯨꯍꯧꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯇꯥꯗꯗ ꯉꯥ ꯃꯆꯥ ꯑꯃꯇ ꯄꯤꯔꯝꯃꯨꯗꯅ, ꯍꯣꯔꯦꯟ ꯍꯥꯎꯅ ꯆꯥꯒꯦꯕ꯫ ꯇꯣꯝꯄꯣꯛ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ, ꯃꯠꯇꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯂꯩꯁꯤ ꯇꯨꯍꯧꯔꯦ ꯀꯥꯏ, ꯉꯥ ꯃꯆꯥ ꯑꯃꯇ ꯄꯤꯔꯝꯃꯨ ꯀꯥꯏꯅ꯫ ꯀꯛꯁꯤꯅ ꯍꯦꯛ ꯍꯠꯄ꯫ ꯇꯥꯗꯥ, ꯑꯩꯁꯦ ꯁꯛ ꯐꯖꯩ ꯍꯥꯏꯔꯣ? ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯑꯩꯗꯣ ꯐꯖꯕ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏꯕ꯫ ꯇꯥ ꯊꯦꯝꯕꯨꯡꯅ ꯁꯛ ꯐꯖꯩ ꯍꯥꯏꯔꯛꯄꯁꯤꯗꯤ ꯍꯔꯥꯎꯒꯦ ꯇꯧꯏ꯫ ꯀꯔꯤꯒꯤ ꯉꯥ ꯃꯆꯥꯅꯣ? ꯑꯆꯧꯕ ꯑꯃ ꯄꯤꯊꯣꯛꯀꯦ꯫ ꯇꯣꯝꯄꯣꯛꯅ ꯍꯦꯟꯕꯗ ꯈꯨꯖꯤꯟꯅ ꯁꯤꯛꯏ, ꯉꯥꯗꯨ ꯄꯤꯈꯤꯗꯅꯕ꯫ ꯀꯔꯤꯅꯣ ꯏꯇꯥꯎ, ꯅꯥꯏꯍꯦ, ꯈꯨꯖꯤꯟꯅ ꯁꯤꯛꯂꯩꯗꯣ ꯀꯩꯒꯤꯅꯣ? ꯍꯦꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯄꯣꯛ ꯏꯀꯥꯏ ꯈꯥꯡꯗꯩ ꯅꯣꯛꯁꯤꯟꯅꯗꯨꯅ ꯁꯨꯝ ꯏꯇꯥꯎꯁꯦ ꯅꯨꯡꯁꯤꯗꯅ ꯈꯨꯖꯤꯟꯅ ꯁꯤꯛꯄꯅꯤꯗ, ꯑꯃꯒ ꯍꯥꯞꯈꯨ, ꯍꯣꯔꯦꯟ ꯂꯦꯝꯄꯥꯅ ꯆꯥꯖꯅꯕ꯫ ꯊꯦꯝꯕꯨꯡꯅ ꯉꯥꯗꯨ ꯄꯤꯔꯝꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯄꯪꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯩꯈꯣꯏꯅ ꯋꯥꯔꯤꯈꯩ ꯐꯥꯔꯤ, ꯑꯗꯨꯒ ꯅꯪꯀꯣ, ꯅꯪ ꯍꯥꯏꯁꯤꯅꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ, ꯃꯤꯒꯤ ꯊꯕꯛ ꯇꯧꯕꯩꯗꯤ ꯊꯧꯅꯥ ꯐꯈ꯭ꯔꯕ, ꯑꯗꯨꯅꯅꯤ ꯑꯗꯨꯝ ꯄꯪꯉꯤꯗꯨꯅ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯦꯝꯕꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯆꯥꯛ ꯂꯣꯏꯗꯨꯅ ꯆꯥꯛ ꯆꯥꯔꯤ꯫ ꯍꯦꯝꯕꯒꯤ ꯃꯗꯣꯝꯆꯥ ꯁꯈꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ, ꯁꯈꯤ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯨꯄꯤꯅꯤ꯫ ꯍꯩꯃꯥ, ꯆꯥꯛ ꯆꯥꯔꯝꯃꯤꯗꯅ, ꯆꯥꯛꯄꯨꯗꯤ ꯆꯥꯔꯤꯕꯨ ꯍꯦꯝꯕ, ꯅꯣꯏꯅ ꯌꯥꯝꯕ ꯌꯥꯏꯃꯗꯨ ꯌꯨ ꯉꯥꯎꯗꯅ ꯂꯩꯈ꯭ꯔꯕꯔꯥ ꯈꯪꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯅꯪ ꯑꯝꯇ ꯌꯦꯡꯕꯤꯔꯨꯁꯣ, ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯆꯥꯔꯣꯕ ꯆꯥꯛꯇꯣ ꯀꯣ꯫ ꯍꯣꯏꯗꯣꯝꯆꯥ, ꯑꯩ ꯌꯦꯡꯉꯨꯔꯒꯦ, ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ ꯆꯥꯛꯁꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯥꯔꯤꯕ ꯆꯥꯛꯁꯤꯗꯤ ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯂꯨꯗꯅ ꯏꯕꯨꯡꯉꯣ ꯅꯪꯕꯣ꯫ ꯏꯃꯥ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯍꯦꯝꯕ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯂꯣꯏꯗꯈꯩ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯄꯗꯨ ꯑꯣꯏꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯦꯝꯕꯒ ꯇꯣꯝꯄꯣꯛꯀꯗꯨ ꯂꯝꯕꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯗ ꯆꯅꯨꯅ ꯍꯨꯏꯗ ꯈꯠꯅꯍꯧꯔꯨꯕꯒꯤ, ꯍꯨꯏꯅ ꯇꯥꯟꯅꯔꯛꯄꯒꯤ ꯍꯣꯠꯇꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤꯅꯤ ꯆꯅꯨ꯫ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯗꯧꯅ ꯂꯩꯖꯕꯅꯤ꯫ ꯑꯁꯤꯡꯕ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯥ ꯀꯌꯥ ꯍꯩꯅꯗꯕ ꯃꯤꯗꯥꯅꯤ꯫ ꯆꯅꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫
Oi ma, huina chik tore. Kanano mang shida tampani chalido. Thik tana. Kitang hando se. Wai rage handok trade. Huini he. Janu makhong adu phaba ngam hotraduna. Hemba da wasili. Hemba uppaga dai. Ayo ma. As. Kanano tungdagi leido. Ha. Ai kai re. Sono chubro. Lambi da chatpa miga amato udro ha. Tompong ne hemba bu chingkhatpi. Januna. Ai. Nupi maturi kaina chingkhatana dawdini he. Nupa masin oina chingkhat ai ni ba. Mina ngasa aina hato haibani ba. Manna se kaida bani khangdi ba. Haujikti loi tominari kai sari se. Nang ne inge ilaga. Nang di kai dobagi chingkhatoi ba. Ha. Siloi I tho eba. Nupi ne na mami ithak ge tho adan mi chatli ga udi ba. Tompok na. Ijan sopro. Kai dobu yoge. Ada angkana nungsi taw na chelaga. Sandaw na mi wari di kai gino. Hembana. Lawai to. Sono chubi nupi se. Mingonda wai bi se. Mi lambi da chumna chachaba se. Mana wai bi badagi loi nari ba se. Nong takti yang ga lakra khangdi. Haying gai di ne. Makha di yang chatlu ko. Tut nupi ni kai. Hembana tompok tu jinglaga chatki. Janu matom da haijai. Huine na makpuga chapmani. Loi phajare se. Karama pakhangnu. Leisabi ubada harau drisiba. Mata amani. Haying gai makha di yang chatlu kai. Nong din ni. Leisabi mayamdu hainau met pachari linthoi hoida janu su yaurami. Hemba phobara mathang dun lapani januna. Ita asida phobara thang ga laiba nupa se. Kai ming len kauki. Linthoi na. Is kaino da. Nupa pan bayada ba nupi si. Nupa gi ming len ga hangi ko. Kainong kan ba mali da. Oh hemba ko bani yam chap bani. Yam supang bani. Ado kai gino. Sumhang bani da. Hemba haiba. Pangtak sidak tauraga yam nungsiba maphawi aduita ai chalage ko is yahadi ko nupi se kaino yam thuna chatke hairi de nungdang ni janu wakhal khalli momon gano oga aina hojik surai se chahi kunthra ni ba nupa anta hana bo yengakta ba ina maduki apangba nupa do hek urubadagi thamoi se kainom tawida magi pangtak tawba matawdudani aina nungsiri se Kanade, ay madugi nupado, pada ba yadre? Janugi mama changai. Hai, karino. Amok nokpet ka tawraga. Paglang duda ngaraga, paglang duda nokshili diya. Ha, paglang du maron ga thok braba. Ijabu kari omnaragi. Chak chana ba tawrasilaw. Mi wakal ga loi kari. Ngai ko ni ima. Kainom haigi ba. Kari leire. Ha, ima, ay siya. Haujik jahi kuntra sure ko. Ado kay tawragi. Ha, kainom khalak pa mali da. Nupa malaire. Pangtak siya katawi ba? As, khangde bo, yam nungsi magi matawdo. Karino niya. Nupa pan bayada ba ay gi jana. Nupa ga hiri si bo. Ay di onthok na khangning kreda. Ay gi ijabo ngaw halisya. Ijana bo pa madi, panggera singgera. Ihari da imadi. Ado, khangbudi khangnadri ba? Ay na sumpambay wani ba? Maming ne hemba kawi ba? Ijana bo pa madi niya. Imagi di yay. Hekta pharaga lauraga loiri. Ijam tomtani hemba haiba. Ijan nupa pambaga hauraba. Nungai kreda wakal siya. Ay di ijasi sitla roidra haidana khalini. Adugi nung sa thirori imadi. Ijagi khanbada siba nga maroy khalini. Kayong khalura no sitla ni ima. Masani yadrasu ay na hekta pharadoini. Mapana. Ay, laon hi mama. Nachagaw ni jangkibadagi amata thoglakti. Loy na ngawi na layraba khangdene. Asumna mama machado wari sanarambadu mapana kaurakpadagi sakhom changai mathangi numitni hemba mama ki pakhon nama lakpada janugi hek thengnarami oi ngai khan he ai mina kauriga sita da malini oi hemba on thoraktuni yengai oi kaigina mina kauriga tasina da bichali de ha nana to pangbro ha nangi do mi gauri do oi hai do o ai di khangdaba kai chalui na ha imana cheng walu shona laini wata bukti cheng do walo renu to cheng wan dradi ai khoi di kai cha doi no ba ha nang ngaw bro huina chik padagi ngaw ram mani ne ai khoi da cheng yam le hawi ba adai pi ge ba mayam tali kai su ai di mina pi bam de ai khoi ma na ngang ni mina pot pi bada panglo lo ba ya de hai kai gi ngang doi no ha ngang wei namang nu pi ne pi re ini hayo ado ai kai nom hai ge ba nangi khangnabaga leibra leitradi aiga khangnarisidana ai nang koijarage ba kariya tut
ꯑꯗꯣ ꯂꯩꯇꯤꯌꯦ ꯅꯪꯗꯤ ꯅꯁꯛ ꯊꯤꯌꯦ ꯑꯩꯈꯣꯏ ꯃꯥꯗ ꯍꯪꯉꯛꯀꯦ ꯑꯗꯨꯒ ꯀꯣꯏꯌꯨ ꯃꯤꯒꯤꯗꯤ ꯅꯨꯄꯥꯅ ꯍꯥꯏꯔꯒ ꯀꯣꯏ ꯍꯥꯏ ꯅꯪꯗꯤ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯗꯣ ꯍꯥ ꯅꯪ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕ꯭ꯔꯣ ꯑꯣ ꯍꯪꯉꯨꯔꯅꯤ ꯏꯕꯨꯡꯉꯣ ꯅꯣꯏ ꯃꯥꯗ ꯍꯌꯦꯡ ꯑꯩ ꯀꯣꯟꯅ ꯍꯥꯏꯅꯔꯒꯦ ꯏꯅꯦꯝꯕꯣꯛꯇ ꯅꯨꯄꯥꯅ ꯍꯧꯔꯒꯗꯪ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯨꯄꯤꯅ ꯍꯧꯔꯒ ꯅꯨꯄꯥ ꯀꯣꯏꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯅ ꯑꯩꯗꯤ ꯅꯪ ꯀꯣꯏꯔꯅꯤ ꯑꯩ ꯁꯛ ꯊꯤꯔꯁꯨ ꯅꯪ ꯂꯨꯅ ꯊꯝꯕꯤꯗꯣꯏꯅꯦ ꯑꯗꯣ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯖꯔꯒꯦ ꯑꯁ ꯃꯇꯥ ꯑꯃꯅꯤꯅꯦ ꯆꯍꯤꯕꯨꯗꯤ 23 ꯁꯨꯔꯦ ꯀꯩꯒꯤꯅꯣ ꯍꯥ ꯃꯤꯒꯤ ꯆꯍꯤꯒ ꯍꯪꯗꯅ ꯍꯥꯏꯔꯣꯏ ꯇꯧꯕꯁꯤꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦꯅꯦ ꯑꯁ ꯍꯣꯏꯗ ꯀꯥꯏꯗꯦ ꯆꯍꯤ 3 ꯈꯤꯇꯪ ꯍꯟꯕꯕꯨ ꯀꯩꯗꯧꯋꯤꯒꯦ ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ ꯑꯩ ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ ꯊꯦꯡꯉꯦ ꯆꯠꯂꯦ ꯂꯥꯏ ꯁꯒꯣꯜ ꯃꯥꯟꯕꯤ ꯑꯌꯥ ꯆꯠꯈ꯭ꯔꯦ ꯑꯁ ꯑꯩꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦꯗ ꯃꯥꯒꯤ ꯃꯇꯧꯁꯤ ꯑꯩ ꯁꯠꯐꯥꯎꯗ ꯌꯥꯗ꯭ꯔꯤ ꯃꯁꯤ ꯑꯁꯨꯝꯅ ꯆꯅꯨꯅ ꯍꯦꯝꯕꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯍꯦꯝꯕꯗ ꯎꯁꯤꯠꯇꯕ ꯍꯧꯕ ꯃꯤꯈꯩꯁꯨ ꯆꯅꯨꯅ ꯐꯨꯗꯔꯝꯃꯤ ꯅꯣꯡꯃ ꯍꯦꯝꯕꯗ ꯃꯤ ꯈꯔꯅ ꯑꯣꯝꯁꯤꯟꯗꯨꯅ ꯍꯦꯝꯕꯗ ꯎꯁꯤꯠꯂꯝꯗꯦ ꯅꯨꯄꯥ ꯑꯃꯅ ꯑꯣꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯁꯛꯁꯤꯒ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯌꯥꯝ ꯏꯄꯪ ꯄꯪꯒꯩ ꯍꯦꯝꯕꯒꯤ ꯃꯁꯥꯗ ꯊꯦꯡꯊꯦꯡꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ ꯅꯣꯛꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯅꯨꯁꯨ ꯂꯥꯛꯏ ꯑꯗꯨ ꯎꯕꯗ ꯆꯅꯨ ꯆꯪꯉꯛꯇꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯄꯥꯏ ꯅꯨꯄꯥꯗꯨꯅ ꯀꯅꯥ ꯃꯤꯒꯤ ꯂꯦꯡꯖꯨꯝꯗꯒ ꯇꯥꯞ ꯄꯥꯏꯔꯗꯅ ꯑꯥꯏ ꯅꯨꯄꯤꯅꯤꯅꯦꯍꯦ ꯌꯥꯝ ꯁꯥꯎꯅꯒ ꯌꯦꯡꯉꯤꯀꯣ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯁ ꯆꯠꯊꯣꯛꯑꯝꯗ ꯆꯅꯨ ꯁꯥꯎꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯏ ꯅꯨꯄꯥ ꯑꯃꯗ ꯅꯨꯄꯥꯗꯨ ꯁꯜꯂꯒ ꯇꯥꯏ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯎꯇꯨꯞ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯂꯥꯎꯅꯦ ꯀꯅꯥꯅꯣ ꯑꯃꯃꯝꯗ ꯐꯨꯗꯒꯦ ꯂꯥꯛꯑꯣ ꯅꯨꯄꯥ ꯑꯃꯅ ꯑꯣꯏ ꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤ ꯅꯪ ꯈꯨꯠ ꯊꯥꯗ꯭ꯔꯕꯅꯤꯀꯣ ꯇꯧ ꯆꯠꯁꯤꯂꯥꯎ ꯍꯦꯝꯕꯅ ꯑꯌꯥ ꯅꯪꯗꯤ ꯌꯥꯝ ꯀꯜꯂꯤꯅ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯤꯅ ꯀꯩꯒꯤ ꯑꯁꯨꯝꯅ ꯇꯧꯍꯜꯂꯤꯅꯣꯕ ꯀꯩꯅꯣ ꯅꯪꯅꯗꯣ ꯌꯥꯝ ꯁꯥꯎꯔꯤꯗꯦ ꯅꯪꯒ ꯑꯩꯒ ꯀꯩ ꯊꯣꯛꯅꯒꯦ ꯅꯪꯅ ꯑꯗꯨꯝ ꯑꯩ ꯁꯦꯟꯅꯩꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯍꯌꯦꯡꯒꯩꯗꯤ ꯑꯩ ꯁꯦꯟꯅꯅꯨ ꯆꯅꯨ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗꯦ ꯍꯦꯝꯕꯒꯤ ꯃꯗꯣꯝꯆꯥꯒ ꯃꯈꯨꯔꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯣꯝꯆꯥꯅ ꯅꯨꯄꯥ ꯅꯪꯒꯤ ꯅꯇꯩꯃꯁꯤ ꯀꯣꯛ ꯇꯥꯟꯈꯤꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯌꯦꯡꯉꯣ ꯂꯝꯅꯦꯅ ꯈꯨꯕꯥꯛꯃꯨꯛꯇꯪ ꯆꯥꯎꯕꯁꯤꯗ ꯅꯆꯥꯅꯦꯅ ꯅꯨꯄꯥ ꯉꯥꯛꯇ 5 ꯄꯣꯛꯁꯤꯜꯂꯤ ꯍꯌꯦꯡ ꯃꯇꯨ ꯃꯆꯥ ꯊꯤꯔꯛꯑꯒ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣꯕ ꯌꯦꯡꯉꯣ ꯏꯆꯦ ꯍꯣꯏꯒꯤ ꯂꯝꯗꯤ ꯆꯥꯎꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯍꯧꯔꯗꯤ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯄꯨꯛ ꯐꯠꯇꯕꯩ ꯅꯠꯇꯦ ꯅꯨꯄꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ ꯍꯥ ꯏꯇꯩꯃꯅꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯒ ꯀꯗꯥꯏꯗ ꯂꯩꯔꯨꯗꯣꯏꯕ ꯏꯇꯩꯃꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤ ꯈꯪꯕ꯭ꯔꯥ ꯇꯧ ꯑꯗꯨꯒꯨꯝꯕ ꯅꯕꯨꯛ ꯐꯠꯇꯕꯩ ꯋꯥꯈꯜꯗꯣ ꯂꯝ ꯇꯨꯗ ꯆꯣꯞꯄ ꯃꯤꯁꯦ ꯀꯌꯥ ꯐꯠꯇꯦ ꯍꯥꯏꯕꯅꯤꯀꯣ ꯍꯩꯃꯥ ꯂꯝ ꯇꯨꯗ ꯆꯣꯞꯄ ꯅꯠꯇꯦꯕ ꯅꯆꯥ 5ꯁꯦ ꯍꯌꯦꯡ ꯀꯥꯏꯗ ꯂꯩꯗꯧꯔꯤꯒꯦ ꯍꯥ ꯍꯌꯦꯡ ꯃꯆꯤꯟ ꯃꯅꯥꯎ ꯂꯝꯒꯤ ꯈꯠꯅꯕꯗꯨꯔꯣ ꯃꯣꯏ ꯇꯥꯗꯅ ꯌꯦꯡꯗꯣꯏꯁꯦ ꯍꯥ ꯅꯪꯅ ꯑꯁꯨꯛ ꯄꯪꯕ ꯍꯦꯟꯕꯁꯦ ꯅꯨꯡꯁꯤꯔꯤ ꯀꯩꯒꯤꯅꯣꯕ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯊꯅꯝꯕ ꯏꯆꯥꯅꯤ ꯅꯪꯅ ꯂꯝ ꯌꯥꯝ ꯄꯥꯝꯃꯒꯅ ꯅꯄꯥꯝꯗ ꯄꯤꯌꯨ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯆꯀꯠ ꯉꯥꯡꯀꯠ ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯜꯂꯤ ꯅꯪ ꯉꯥꯡꯍꯧꯔꯣ ꯑꯥꯏ ꯆꯠꯈ꯭ꯔꯦ ꯋꯥ ꯑꯃꯇ ꯅꯦꯅꯥ ꯍꯦꯛꯇꯥꯅ ꯉꯥꯡꯅꯕ ꯌꯥꯔꯣꯏꯗꯕꯅꯤ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯈꯪꯗꯦꯃꯤ ꯍꯦꯝꯕ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛ ꯆꯔꯨ ꯀꯛꯇꯨꯅ ꯂꯩꯕꯅꯤ ꯃꯃꯥꯗ ꯏꯔꯨ ꯂꯨꯖꯒꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯤ ꯑꯣꯏ ꯕꯨꯡꯉꯣ ꯍꯦꯝꯕ ꯃꯍꯩꯌꯥꯏꯕꯤ ꯃꯆꯥꯁꯦ ꯇꯥꯗ꯭ꯔꯥ ꯈꯪꯗꯦꯃꯤ ꯑꯩꯕꯨ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯦꯅꯦ ꯍꯦꯝꯕ ꯃꯃꯥꯅ ꯀꯧꯔꯤꯗꯨ ꯇꯥꯕ ꯖꯥꯠ ꯅꯠꯇꯦ ꯇꯟꯖꯥꯗꯨꯗ ꯇꯣꯝꯄꯣꯛꯅ ꯂꯥꯛꯄꯗ ꯇꯣꯝꯕꯤꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯂꯩꯔꯤꯗꯨ ꯍꯦꯛ ꯎꯔꯤ ꯇꯣꯝꯄꯣꯛ ꯄꯥꯈꯠꯅ ꯍꯦꯝꯕ ꯀꯧꯔꯛꯏ ꯍꯦꯝꯕꯁꯨ ꯇꯣꯝꯄꯣꯛꯅ ꯂꯥꯛ ꯀꯧꯕꯗꯨꯗ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯇꯥꯎ ꯅꯪ ꯑꯝꯇ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯗꯧ ꯍꯥꯏꯕ ꯑꯩꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯅ ꯑꯩꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯃꯒ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯥꯗꯧꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯁꯤꯗ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯨꯁꯨ ꯍꯥꯏꯔꯣ ꯍꯥ ꯀꯔꯤꯅꯣꯅꯦ ꯏꯃꯥ ꯅꯪꯁꯨ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯨꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯗꯤ ꯀꯩꯒꯤꯅோ ꯇꯣꯝꯄꯣꯛꯅ ꯑꯁ ꯆꯨꯝꯃꯤꯅꯦ ꯅꯪꯁꯨ ꯍꯩꯇꯦ ꯑꯩꯁꯨ ꯍꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯃꯥꯁꯦ ꯖꯒꯣꯏ ꯁꯥꯕ ꯅꯠꯇꯦꯅꯦ ꯆꯠꯂꯣ ꯄꯣꯂꯥꯡꯈꯣꯛ ꯑꯁꯥꯡꯕ ꯑꯃ ꯄꯨꯔꯛꯑꯣ ꯍꯦꯝꯕ ꯆꯩꯇꯦꯛ ꯑꯃ ꯄꯨꯗꯨꯅ ꯆꯦꯜꯂꯛꯏ ꯁꯤ ꯌꯥꯔꯗ꯭ꯔ ꯏꯇꯥꯎꯁꯦ ꯇꯣꯝꯄꯣꯛ ꯍꯦꯝꯕꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯏ ꯍꯌꯦꯄꯪ ꯁꯤꯒꯤ ꯆꯩꯇꯦꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥ ꯁꯤꯗꯤ ꯅꯣꯏ ꯕꯥꯖꯤꯗ ꯍꯦꯛ ꯄꯤꯔꯨꯔꯣ ꯇꯣꯝꯄꯣꯛꯅ ꯄꯣꯂꯥꯡꯈꯣꯛꯇꯣ ꯁꯠ ꯆꯤꯡꯊꯣꯛꯑꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯥꯗꯩ ꯑꯗꯨꯒ ꯇꯣꯝꯕꯤꯗꯨ ꯄꯣꯂꯥꯡꯈꯣꯛꯇꯣ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯛꯏ ꯑꯊꯦꯟꯕ ꯃꯄꯥ ꯌꯧꯕꯒ ꯇꯣꯝꯕꯤ ꯆꯞ ꯂꯦꯞꯄꯤ ꯍꯦꯝꯕꯅ ꯀꯔꯤꯅꯣ ꯏꯃꯥ ꯃꯤꯅ ꯋꯥꯔꯤꯈꯩ ꯆꯤꯡꯉꯒ ꯑꯃꯨꯛ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯤꯗꯦ ꯍꯥ ꯀꯣꯛ ꯀꯥꯈꯠꯂꯛꯑꯣ ꯀꯥꯈꯠꯂꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤꯍꯦ ꯄꯨꯈ꯭ꯔꯤꯅ ꯐꯅꯦꯛ ꯂꯧꯍꯧꯔꯦ ꯀꯩꯅꯣ ꯄꯨꯈ꯭ꯔꯤꯅ ꯐꯅꯦꯛ ꯂꯧꯍꯧꯔꯦꯕꯣ ꯍꯦꯔꯩꯃ ꯄꯨꯈ꯭ꯔꯤꯅꯕꯨ ꯐꯅꯦꯛ ꯂꯧꯍꯧ ꯌꯥꯕꯗꯧꯅ ꯍꯩ ꯐꯅꯦꯛꯇ ꯍꯧꯔꯦ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯅꯣꯏꯅꯤꯅ ꯃꯥꯏꯗꯣ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛ ꯏꯃꯥ ꯀꯥꯈꯠꯂꯛꯀꯦ ꯇꯣꯝꯕꯤ ꯄꯨꯈ꯭ꯔꯤꯗꯣ ꯀꯌꯥ ꯆꯥꯎꯗꯕ ꯀꯌꯥ ꯂꯨꯗꯕ ꯑꯣꯏꯕꯅ ꯀꯩꯁꯨꯗꯤ ꯇꯧꯍꯧꯗ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯀꯩꯊꯦꯜ ꯆꯠꯇꯣꯏꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯁ ꯑꯩꯗꯤ ꯀꯧꯔꯝꯂ ꯃꯥꯜꯂꯤꯅꯦꯍꯦ
ꯆꯠꯀꯦ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯏꯃꯨꯡꯗ ꯍꯟꯖꯤꯟꯕ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯍꯦꯝꯕ ꯍꯧꯔꯛꯑꯅꯤ ꯂꯥꯛ ꯀꯧꯕ ꯇꯥꯔꯤ ꯏꯃꯥꯁꯦ ꯏꯃꯨꯡ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯛꯈꯨꯝꯗꯩꯅꯦ ꯍꯩꯖꯥꯡꯗꯣ ꯑꯝꯇ ꯂꯧꯊꯣꯔꯛꯎ ꯍꯦꯝꯕꯅ ꯍꯩꯖꯥꯡꯒꯤ ꯃꯍꯨꯠꯇ ꯊꯥꯡꯖꯧ ꯑꯣꯏꯅ ꯄꯨꯊꯣꯔꯛꯏ ꯍꯌꯥꯄꯪ ꯁꯤ ꯍꯩꯖꯥꯡꯂ ꯍꯥ ꯊꯥꯡꯖꯧꯁꯤꯅ ꯀꯃꯥꯏꯅ ꯊꯥꯡꯖꯤꯡꯒꯁꯦ ꯂꯣꯏꯗ ꯌꯦꯡꯗꯣꯏꯅꯣ ꯍꯥ ꯊꯥꯡꯖꯧꯅꯤꯅ ꯅꯪ ꯍꯦꯛ ꯃꯥꯟꯈꯩ ꯊꯥꯡ ꯃꯁꯛ ꯈꯪꯗ꯭ꯔꯣ ꯅꯪ ꯍꯥ ꯍꯦꯝꯕꯃꯨꯛ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤ ꯍꯩꯖꯥꯡ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯃꯄꯥꯗꯨ ꯂꯧꯗꯅ ꯃꯄꯥꯗꯨꯁꯨ ꯄꯪꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯈꯔ ꯁꯤꯡꯉꯝꯃꯅꯤ ꯀꯩꯅꯣ ꯑꯃꯨꯛ ꯅꯇꯣꯝꯗ ꯅꯣꯛꯏꯗꯦ ꯁꯦ ꯆꯨꯝꯃꯕ ꯌꯦꯡꯉꯨ ꯆꯨꯝꯃꯦ ꯅꯪ ꯉꯥꯡꯅꯔꯤꯀꯥꯟꯗ ꯂꯣꯏꯅ ꯊꯤꯅꯤ ꯌꯨꯝꯗ ꯏꯟꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯤꯡꯒꯣꯜꯒꯤ ꯄꯣꯠ ꯆꯩꯒꯗꯣ ꯏꯁꯤꯡ ꯈꯔ ꯆꯥꯏꯔꯝꯃꯨ ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ ꯉꯁꯥꯏꯗꯩ ꯍꯦꯝꯕꯒꯤ ꯃꯗꯣꯝꯆꯥꯗꯨ ꯃꯆꯦꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕ ꯉꯥꯏꯔꯤ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ ꯆꯪꯉꯛꯏ ꯍꯥꯏ ꯍꯦꯝꯕ ꯅꯪꯕꯨ ꯊꯕꯛꯀ ꯆꯤꯟꯕ꯭ꯔꯣ ꯏꯗꯣꯝꯆꯥ ꯍꯤꯡꯒꯣꯜꯒꯤ ꯄꯣꯠ ꯏꯁꯤꯡ ꯆꯥꯏꯗꯣꯏ ꯂꯩꯌꯦ ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯀꯣꯟꯅ ꯆꯥꯏꯔꯣ ꯁꯤꯡꯒꯩꯗꯁꯨ ꯁꯤꯡ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯤ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯕꯁꯨ ꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯅꯪ ꯈꯔ ꯈꯥꯏꯕꯤꯌꯨ ꯂꯥꯛꯑꯣ ꯇꯥꯆꯧ ꯍꯣꯏ ꯇꯌꯥꯏꯍꯣꯏ ꯂꯩꯇ꯭ꯔꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯕꯛ ꯂꯣꯏꯔꯝꯗ꯭ꯔꯗꯤ ꯏꯃꯥꯅ ꯉꯥꯡꯅꯤꯌꯦ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ ꯍꯥ ꯁꯠ ꯂꯥꯛꯑꯣ ꯑꯃꯨꯛ ꯃꯔꯩ ꯃꯔꯥꯛꯀ ꯇꯧ ꯂꯩꯔꯗꯅ ꯀꯣꯛ ꯂꯥꯛꯑꯣ ꯍꯦꯝꯕ ꯃꯗꯣꯝꯆꯥꯅ ꯁꯤꯡ ꯅꯝꯗꯅ ꯈꯥꯏꯍꯜꯂꯤ ꯎ ꯑꯆꯧꯕ ꯇꯞꯇꯥꯏ puthok ꯍꯦꯝꯕ ꯃꯁꯥꯗꯨ ꯌꯥꯝ ꯋꯥꯔꯝꯃꯤ ꯁꯤꯡꯗꯨ ꯌꯥꯝꯃꯟꯕꯒꯤ ꯂꯣꯏꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ ꯏꯗꯣꯝꯆꯥ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯌꯥꯝ ꯋꯥꯏꯌꯦ ꯁꯤꯗꯤ ꯁꯤꯅ ꯂꯣꯏꯈꯤꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯏꯁꯤꯡꯅꯣ ꯍꯥ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯋꯥꯏ ꯍꯥꯟꯅ ꯍꯥꯏꯅꯦ ꯁꯠ ꯇꯧ ꯂꯣꯏꯗ꯭ꯔꯤ ꯈꯤꯇꯪꯅ ꯍꯥꯏꯔꯒ ꯑꯁꯨꯛ ꯌꯥꯝ ꯌꯥꯝꯕꯁꯦ ꯂꯣꯏ ꯈꯥꯏꯍꯜꯂꯦ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯅꯨꯄꯤꯅꯤꯅ ꯏꯐꯠ ꯐꯠꯇꯒꯩ ꯏꯁꯤꯡꯐꯥꯎ ꯄꯤꯊꯛꯅꯤꯡꯗꯦ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦ ꯃꯈꯨꯔꯥꯗꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯪꯉꯛꯏ ꯃꯌꯨꯝꯗ ꯍꯦꯝꯕꯅ ꯋꯥꯅ ꯁꯤꯡ ꯈꯥꯔꯤꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯩꯃ ꯍꯦꯝꯕ ꯑꯁꯨꯛ ꯌꯥꯝ ꯌꯥꯝꯕ ꯁꯤꯡꯁꯤꯗꯤ ꯅꯪꯅ ꯈꯥꯏꯔꯤꯔꯥ ꯅꯈꯨꯠꯀꯗꯣ ꯑꯃꯠꯇ ꯌꯥꯔꯔꯣꯏꯅꯦ ꯁꯦ ꯇꯣꯛꯑꯁꯤ ꯍꯩ ꯅꯨꯄꯤ ꯃꯗꯣꯝꯆꯥ ꯅꯪ ꯊꯣꯔꯛꯑꯣ ꯑꯝꯇ ꯀꯩꯗꯧꯕꯤꯔꯒꯦ ꯃꯣꯏ ꯇꯥꯗꯅ ꯑꯗꯨꯌꯥꯝ ꯀꯟꯅ ꯀꯧꯕꯤꯔꯤꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯑꯉꯥꯡ ꯑꯁꯤꯗ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯌꯥꯝꯕ ꯁꯤꯡꯁꯦ ꯈꯥꯏꯍꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠꯁꯦ ꯏꯁꯤꯡ ꯂꯣꯏꯅ ꯍꯥꯜꯂꯦ ꯅꯪ ꯑꯝꯇ ꯈꯥꯏꯔꯒ ꯌꯦꯡꯒꯦꯔꯣ ꯍꯥ ꯁꯤꯡꯒꯩꯁꯦ ꯑꯃ ꯊꯟꯗꯣꯔꯦ ꯀꯔꯥꯏꯗꯒꯤ ꯑꯩꯅ ꯉꯁꯥꯏꯅ ꯋꯥꯅꯤ ꯇꯣꯛꯑꯣ ꯍꯥꯏꯔꯕꯅꯦꯕ ꯁꯨꯝꯅꯇꯪꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯂꯩꯇꯦ ꯑꯗꯨ ꯈꯤꯇꯪ ꯈꯥꯏꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯑꯗ ꯃꯥꯅ ꯏꯗꯣꯝꯆꯥ ꯑꯩ ꯂꯣꯏ ꯈꯥꯏꯕꯤꯒꯦ ꯍꯥꯏꯔꯤꯅꯤ ꯑꯩꯅ ꯋꯥꯔꯅꯤ ꯇꯣꯛꯑꯣꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ니 ꯃꯥꯅ ꯌꯥꯗ꯭ꯔꯤ니 ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕ ꯉꯁꯥꯏꯅ ꯏꯗꯣꯝꯆꯥꯅ ꯇꯣꯛꯑꯣ ꯍꯥꯏꯗ꯭ꯔꯣ ꯆꯣ ꯄꯣꯊꯥꯔꯨꯔꯣ ꯍꯦꯝꯕ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯃꯥꯅ ꯅꯝꯗꯅ ꯈꯥꯏꯍꯜꯂꯤ ꯑꯁꯤꯁꯨ ꯋꯥꯠꯂꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯇꯧꯖꯅꯤꯡꯕꯒ ꯇꯥꯍꯜꯂꯦ ꯑꯌꯣꯏꯃ ꯈꯨꯠꯀꯁꯤ ꯂꯦꯡ ꯌꯥꯗ꯭ꯔꯦ ꯃꯗꯣꯝꯆꯥꯗꯨ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯟꯖꯩ ꯈꯪꯕ꯭ꯔ ꯅꯪ ꯍꯥ ꯑꯄꯪꯕ ꯃꯤꯗꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦ ꯌꯦꯡꯒꯦ ꯅꯣꯏ ꯅꯃꯥꯝꯆꯥ ꯍꯦꯝꯕ ꯃꯃꯥꯅ ꯉꯥꯡꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯕ ꯍꯤꯡꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯃꯈꯨꯠꯇꯣ ꯑꯅꯥꯕ ꯈꯥꯡꯗꯨꯅ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯇꯨꯁꯨ ꯃꯥꯅ ꯊꯣꯡꯉꯝꯃꯤ ꯑꯗꯨꯒ ꯍꯦꯝꯕ ꯐꯃꯨꯡꯗ ꯃꯈꯨꯠꯇꯣ ꯅꯥꯔꯗꯨꯅ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯩꯊꯦꯜ ꯉꯥꯃꯨꯛ ꯌꯥꯝ ꯄꯥꯝꯕꯅꯤ ꯉꯁꯤꯗꯤ ꯄꯣꯠꯆꯩ ꯈꯔ ꯐꯕꯁꯤꯗ ꯏꯆꯥꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯂꯩꯔꯛꯏꯌꯦ ꯁꯦ ꯆꯥꯔꯣ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯔꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯒꯤ ꯅꯥꯍꯤꯔꯨꯅꯣ ꯑꯗꯨꯒ ꯏꯃꯥ ꯅꯁꯥꯗꯨ ꯌꯦꯡꯒꯦ ꯍꯦꯝꯕ ꯃꯃꯥꯅ ꯃꯈꯨꯠꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯈꯨꯠꯇꯣ ꯂꯣꯠꯆꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯅꯝꯗꯅ ꯌꯦꯡꯉꯤ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨꯗ ꯉꯥꯡꯅ ꯏꯁꯤꯡ ꯍꯥꯟꯕꯗꯨ ꯂꯥꯇꯦꯟꯒꯤ ꯃꯝꯂꯤ ꯇꯧꯕ ꯃꯩꯉꯥꯟꯅꯗꯨꯗ ꯎꯔꯛꯏ ꯀꯩꯗꯧꯔꯤꯅꯣ ꯏꯆꯥꯒꯤ ꯈꯨꯠꯁꯦ ꯍꯥ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯑꯝꯅꯣ ꯍꯥꯏꯔꯒ ꯅꯪ ꯀꯥꯏꯗ ꯆꯠꯀꯦ ꯑꯁꯨꯛ ꯌꯥꯝ ꯁꯥꯊꯤꯅ ꯏꯁꯤꯡ ꯍꯥꯜꯂꯤꯁꯦ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯏꯃꯥ ꯂꯩꯌꯦ ꯏꯆꯥꯒꯤ ꯏꯃꯥ ꯏꯗꯣꯝꯆꯥꯅ ꯉꯁꯥꯏ ꯃꯣꯏꯒꯤ ꯁꯤꯡꯒꯩꯗꯣ ꯑꯃꯊꯅ ꯁꯤꯡ ꯈꯥꯏꯍꯜꯂꯤꯕ ꯍꯦꯝꯕꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯁꯥꯎꯔꯞꯅ ꯐꯝꯃꯝꯕꯗꯒꯤ ꯂꯦꯞꯈꯠꯂꯛꯏ ꯀꯔꯤ ꯏꯃꯥ ꯉꯥꯡꯉꯨꯒꯦ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯁꯨꯝꯅ ꯇꯧꯍꯟꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯇꯉꯥꯏ ꯐꯗꯕꯒꯤ ꯈꯖꯤꯛ ꯈꯔꯥꯛꯅ ꯍꯥꯏꯔꯗꯤ ꯐꯩ ꯑꯗꯨꯒ ꯁꯤꯡꯒꯩ ꯑꯃꯊꯅ ꯈꯥꯏꯍꯟꯕ ꯏꯃꯥ ꯉꯥꯡꯒꯨꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯈꯠꯅꯕ ꯏꯀꯥꯏ ꯑꯃꯨꯛ ꯏꯃꯥꯗ ꯏꯗꯣꯝꯆꯥꯅ ꯉꯥꯡꯕꯤꯔꯛꯀꯅꯤ ꯏꯆꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯔ ꯄꯪꯉꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯁꯣꯝꯅ ꯑꯩꯒꯤ ꯏꯆꯥꯗ ꯇꯧꯔꯝꯕꯁꯤꯗꯤ ꯏꯃꯥ ꯈꯥꯡꯕ ꯉꯝꯗꯦꯌꯦ ꯏꯆꯥꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯣ ꯏꯃꯥꯗꯁꯨ ꯐꯥꯎꯏꯅꯦꯍꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯕꯨ ꯈꯔ ꯄꯪꯉꯦ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯏꯌꯥꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯅꯦ ꯁꯦ ꯏꯃꯥ ꯐꯅꯕ ꯍꯤꯗꯥꯛ ꯁꯦꯝꯈꯤꯁꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯍꯦꯝꯕ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ
ꯃꯃꯥꯅ ꯃꯥꯕꯨ ꯈꯨꯄꯥꯡꯅ ꯁꯦꯠ ꯊꯥꯗꯈꯩ ꯌꯥꯝ ꯂꯨꯅ ꯊꯝꯖꯕꯅꯤ꯫ ꯇꯣꯝꯕꯤꯁꯨ ꯀꯌꯥ ꯅꯤꯡꯉꯝꯖꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯅꯨꯅ ꯅꯝꯗꯅ ꯍꯦꯝꯕꯗꯨ ꯎꯅꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯨꯡꯊꯤꯟꯅꯤ꯫ ꯆꯅꯨꯅ ꯏꯃꯥ ꯉꯁꯤꯗꯤ ꯅꯌꯥ ꯅꯨꯄꯥꯗꯣ ꯐꯥꯔꯨꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯅꯌꯥꯗꯣ ꯃꯤꯅ ꯄꯪꯉꯤꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕꯤ ꯂꯩꯔꯅꯤ꯫ ꯃꯣꯏꯒꯤ ꯃꯗꯣꯝꯆꯥꯗꯨꯅ ꯃꯣꯏ ꯃꯃꯥꯗꯨꯁꯨ ꯀꯩꯝ ꯍꯥꯏꯖ ꯉꯝꯖꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯣꯏꯗ ꯂꯩꯇ ꯌꯥꯗ꯭ꯔꯦ꯫ ꯍꯩꯃꯥ ꯑꯩꯅꯗꯤ ꯏꯌꯥꯗꯣ ꯌꯥꯋꯣꯡ ꯏꯜꯍꯟꯒꯦ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯈꯜꯂꯒ ꯑꯩꯗꯤ ꯏꯆꯥꯒꯤ ꯁꯛꯇꯝ ꯌꯦꯡꯗꯅ ꯂꯩꯕ ꯉꯝꯂꯣꯏ ꯏꯃꯥꯗꯤ꯫ ꯏꯆꯥ ꯎꯔꯒ ꯆꯥꯛ ꯄꯨꯈꯝ ꯆꯥꯕꯩ ꯋꯥꯅꯤ꯫ ꯏꯆꯥ ꯎꯗ꯭ꯔꯕꯗꯤ ꯆꯥꯕ ꯌꯥꯗꯣꯏ ꯃꯥꯟꯗꯦ ꯍꯤꯟꯖꯥꯡ ꯍꯥꯎꯇ꯭ꯔꯗꯤ꯫ ꯑꯁ ꯀꯥꯔꯟꯗꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕꯀꯣ꯫ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯅꯨꯄꯤ ꯃꯥꯜꯂꯕ꯭ꯔꯥ ꯌꯦꯡꯉꯨ, ꯐꯖꯔꯕ꯭ꯔꯥ ꯑꯩꯁꯦ? ꯅꯌꯥꯅ ꯄꯥꯝꯃꯗ꯭ꯔꯕ? ꯐꯖꯔꯦ ꯐꯖꯔꯦ, ꯏꯆꯥꯃꯨꯛ ꯐꯖꯕ ꯂꯩꯄꯣꯟꯇꯦ꯫ ꯃꯥꯏ ꯈꯔ ꯊꯤꯕꯩ ꯋꯥꯅꯤꯗ, ꯂꯥꯏ ꯁꯒꯣꯜ ꯃꯥꯟꯕꯩ ꯋꯥꯅꯤꯗ꯫ ꯍꯦꯔꯥ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯁꯥꯎꯅꯤꯡꯒꯦ ꯇꯧꯏꯗ꯫ ꯁꯥꯎꯅꯨꯕꯁꯤ ꯅꯪꯅ ꯁꯥꯎ ꯂꯩꯔꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯏꯌꯥ ꯑꯣꯏꯗꯣꯏꯗꯣ ꯆꯦꯟꯕ ꯇꯣꯛꯑꯅꯤꯕ꯫ ꯌꯦꯡꯉꯣꯏ ꯉꯁꯤ ꯁꯣꯏꯍꯜꯂꯅꯨꯀꯣ, ꯏꯆꯥꯅ ꯅꯨꯄꯥ ꯆꯦꯟꯕ ꯆꯠꯂꯤꯗꯣ ꯃꯥꯏ ꯄꯥꯛꯆꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯅꯨ ꯍꯦꯝꯕꯅ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯍꯦꯝꯕꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯈꯪꯉꯤꯅꯦ ꯁꯛꯊꯤꯕꯤ꯫ ꯀꯌꯥꯝ ꯈꯪꯉꯒꯦ ꯅꯪꯕꯣ? ꯌꯥꯝ ꯈꯪꯉꯝꯗꯣꯏꯗꯤ ꯃꯥꯟꯗꯦ꯫ ꯌꯥꯔꯦ ꯈꯪꯍꯜꯂꯒ ꯑꯃꯨꯛ ꯀꯌꯥꯝ ꯈꯪꯒꯦ? ꯑꯗꯣ ꯑꯩꯁꯦ ꯉꯁꯤ ꯐꯖꯕ꯭ꯔꯥ? ꯍꯥ? ꯍꯩꯃꯥ ꯍꯥꯏꯗꯤꯌꯦ꯫ ꯑꯁ ꯍꯥꯏꯒꯦꯕ? ꯑꯣ ꯐꯖꯩꯌꯦ꯫ ꯑꯗꯨꯁꯨ ꯂꯪꯀꯥꯒꯤ ꯍꯤꯡꯆꯥꯕꯤꯗꯧꯅ ꯐꯖꯩ꯫ ꯌꯥꯔꯦ ꯋꯥꯊꯤ ꯉꯥꯡꯅꯨ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ, ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯐꯩ꯫ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯅꯪ ꯆꯦꯟꯕ ꯇꯥꯔꯦꯀꯣ? ꯆꯟ ꯑꯩ ꯉꯝꯃꯣꯏꯀꯣ, ꯑꯩꯈꯣꯏ ꯃꯥꯅ ꯐꯨꯅꯤꯕ, ꯌꯥꯔꯣꯏ꯫ ꯑꯩ ꯅꯪꯅ ꯁꯨꯝ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗꯨꯗ ꯊꯣꯛꯂꯛꯄꯅꯦ, ꯅꯪꯒ ꯊꯥꯛ ꯉꯝꯃꯣꯏ ꯑꯩ, ꯅꯪ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯑꯩ ꯅꯨꯄꯤꯒ ꯊꯤꯅꯤꯡꯗꯦꯀꯣ, ꯑꯩꯗꯤ ꯆꯠꯆꯍꯧꯔꯒꯦ꯫ ꯅꯪꯅ ꯃꯇꯨꯡ ꯃꯅꯥꯎ ꯊꯣꯛꯂꯛꯑꯣ ꯀꯥꯏ ꯍꯥꯏꯔꯒ ꯊꯣꯛꯎ ꯂꯥꯛꯎ ꯌꯥꯄꯣꯟꯇꯦ, ꯄꯨꯔꯥ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤ꯫ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯎꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯈꯨꯠꯁꯦ ꯄꯥꯏꯔ ꯆꯤꯡꯖꯅꯤ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯌꯥꯝ ꯅꯛꯏꯀꯣ꯫ ꯍꯦꯝꯕ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗ ꯆꯅꯨꯅ ꯍꯦꯝꯕꯒꯤ ꯃꯈꯨꯠꯇꯣ ꯊꯥꯞ ꯄꯥꯏ꯫ ꯍꯩꯃꯥ ꯌꯥꯝ ꯉꯝꯃꯦ ꯅꯨꯄꯤꯅꯦꯅ, ꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯒ ꯄꯥꯏꯌꯦ꯫ ꯊꯥꯗꯣꯛꯍꯦ, ꯃꯤ ꯎꯔꯒ ꯑꯩꯕꯨ ꯏꯖꯠ ꯍꯔꯥꯝ ꯇꯥꯔꯅꯤꯍꯦ꯫ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦꯍꯦ, ꯅꯪꯕꯨ ꯁꯛꯊꯤꯕꯤ꯫ ꯆꯅꯨꯅ ꯍꯦꯝꯕꯗ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯂꯝꯕꯤꯗꯨꯗ ꯃꯤ ꯀꯅꯥꯝ ꯆꯠꯅꯗꯦ꯫ ꯑꯣ ꯏꯃꯥ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯊꯣꯡꯒꯥꯜ ꯂꯝꯗ ꯊꯣꯛꯂꯛꯑꯣ ꯊꯨꯅ, ꯅꯠꯇ꯭ꯔꯗꯤ ꯅꯌꯥ ꯅꯨꯄꯥꯁꯦ ꯆꯦꯟꯈꯤꯕ ꯇꯥꯔꯦ꯫ ꯅꯌꯥ ꯅꯨꯄꯥ ꯐꯥꯔꯛꯑꯦ꯫ ꯍꯥ ꯀꯔꯤ? ꯏꯌꯥ ꯄꯨꯔꯛꯑꯦ ꯍꯥꯏꯕ? ꯏꯃꯥ ꯊꯣꯛꯂꯛꯑꯦ꯫ ꯍꯩꯃꯥ ꯏꯌꯥ ꯑꯣꯏꯗꯣꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯃꯁꯛ ꯐꯖꯔꯤꯕ, ꯐꯤꯕꯝꯗꯕꯨ ꯋꯥꯆꯦꯠꯇ ꯃꯤꯍꯨꯜ ꯍꯨꯟꯕ ꯃꯥꯟꯕꯩ ꯋꯥꯅꯤ꯫ ꯁꯤꯅꯅꯤꯗꯅ ꯏꯆꯥꯅ ꯂꯥꯏꯅ ꯐꯥꯔꯛꯏꯁꯦ꯫ ꯀꯔꯤꯅꯣ ꯏꯃꯥ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯃꯈꯨꯠ ꯅꯥꯝꯃꯁꯦ ꯇꯥꯞꯄꯥꯏ꯫ ꯑꯩꯅ ꯃꯥ ꯆꯤꯡꯉꯛꯏꯁꯦ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯁꯦ ꯃꯤ ꯎꯈꯤꯅꯤꯌꯦ, ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯟꯁꯤ꯫ ꯌꯦꯡꯉꯣꯗꯅ ꯅꯆꯥꯒꯤ ꯁꯕꯥꯜꯁꯦ꯫ ꯍꯩꯃꯥ ꯁꯤꯗꯤ ꯃꯌꯥꯡ ꯀꯪꯉꯦ ꯍꯥꯏꯕꯩ ꯋꯥꯅꯤ, ꯌꯥꯝ ꯀꯜꯂꯤꯅ, ꯆꯤꯡꯕ ꯉꯝꯗꯦ ꯍꯥꯏꯕ꯫ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯨꯛꯀꯅꯨꯅꯦꯍꯦ, ꯆꯤꯡꯕ ꯉꯝꯗꯦꯅꯦꯍꯦ꯫ ꯏꯌꯥ ꯐꯥꯕ꯭ꯔꯕꯨꯅꯦ ꯉꯁꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ, ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯁꯣꯏꯗ꯭ꯔꯦ ꯉꯁꯤ꯫ ꯍꯦꯝꯕ ꯄꯦꯔꯤ ꯇꯧꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯅꯣꯏ ꯅꯃꯥ ꯅꯆꯥꯁꯦ ꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ, ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯗ꯫ ꯅꯣꯏ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯍꯥ? ꯅꯆꯥ ꯅꯨꯄꯤꯅꯤꯅ ꯃꯁꯛ ꯏꯊꯤ ꯀꯤꯌꯦ ꯅꯣꯏ ꯅꯃꯥ ꯃꯆꯥꯅ ꯆꯤꯡꯕꯗ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯔꯤꯟ ꯆꯠꯂꯦꯕ꯫ ꯍꯩ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯆꯥꯗ ꯊꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ, ꯈꯨꯟꯅꯝꯁꯤꯅ ꯁꯦꯠ ꯍꯦꯛ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯑꯩꯅ ꯏꯌꯥꯅꯤ ꯅꯨꯡꯉꯥꯏꯇꯦꯅ ꯐꯨꯗꯕꯅꯤ꯫ ꯁꯤ ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯣ, ꯅꯈꯣꯡꯗꯣ ꯑꯃꯨꯛ ꯐꯨꯛꯑꯒ ꯂꯩꯔꯅꯨꯁꯦ꯫ ꯍꯩ ꯅꯪ ꯆꯤꯡꯕ ꯌꯥꯝ ꯋꯥꯏꯅꯦꯍꯦ꯫ ꯁꯅꯨ ꯃꯃꯥ ꯃꯆꯥꯅ ꯍꯦꯝꯕꯕꯨ ꯐꯥꯔꯝꯃꯤ꯫ ꯍꯦꯝꯕ ꯆꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯤ, ꯌꯥꯆꯪꯂꯛꯂꯤ꯫ ꯍꯥꯏ ꯆꯅꯨꯋꯥ, ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯆꯦꯟꯕ ꯍꯧꯅꯗꯦ, ꯇꯧꯍꯩꯗꯦ꯫ ꯑꯗꯨꯅ ꯏꯌꯥꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯣ ꯅꯣꯏ ꯑꯅꯤ꯫ ꯑꯩ ꯆꯠꯂꯒꯦ, ꯏꯃꯥꯗꯣ ꯃꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯝꯃꯅꯤꯌꯦ, ꯑꯩ ꯊꯥꯗꯣꯛꯑꯣ꯫ ꯍꯥꯏ ꯀꯞꯅꯨꯁꯤ ꯏꯌꯥ ꯐꯖꯕ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯂꯧꯕꯤꯗ꯭ꯔꯕꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯅꯦ꯫ ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯆꯥꯁꯤ ꯅꯨꯄꯤ ꯑꯣꯟꯗ ꯉꯥꯏꯔꯤꯕꯅꯤꯅꯦ꯫ ꯅꯪꯅ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯉꯥꯎꯔꯒ ꯆꯠꯈꯤ ꯇꯥꯔꯦ꯫ ꯅꯪꯒꯤ ꯅꯃꯥꯅ ꯉꯥꯡꯉꯝꯃꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯊꯤꯔꯝꯃꯅꯤꯌꯦ꯫ ꯁꯦ ꯅꯪꯅ ꯂꯝꯕꯤꯗ ꯆꯠꯄꯗ ꯃꯤꯅ ꯑꯃꯨꯛ ꯐꯥꯈꯤꯅꯤ, ꯃꯝꯁꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒ ꯆꯠꯃꯤꯟꯅꯈ꯭ꯔꯣꯀꯣ, ꯃꯥ ꯌꯥꯎꯔꯗꯤ ꯅꯪ ꯃꯤꯅ ꯐꯥꯔꯣꯏꯕ꯫ ꯐꯥꯔꯣꯏ ꯀꯩꯁꯨ, ꯑꯩ ꯅꯨꯄꯥꯅꯤ, ꯏꯇꯣꯝ ꯆꯠꯈꯤꯒꯦ꯫ ꯑꯩ ꯄꯨꯂꯤꯁꯁꯤ ꯊꯥꯗꯣꯛꯑꯣ꯫ ꯍꯦꯛ ꯑꯩꯒꯤ ꯏꯆꯥꯁꯤ ꯄꯨꯔꯒ ꯆꯠꯇ꯭ꯔꯕ ꯌꯦꯡꯉꯨ, ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯩꯅ ꯍꯥꯠꯇꯣꯛꯏ ꯈꯪ꯫ ꯅꯃꯥ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔ ꯅꯪ? ꯍꯥ? ꯅꯨꯡꯁꯤꯌꯦ꯫ ꯅꯨꯡꯁꯤꯔꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤꯕꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯃꯥꯗꯣ ꯍꯥꯠꯂꯣꯏ꯫ ꯃꯃꯥꯅ ꯍꯦꯝꯕꯗ ꯗꯞ ꯇꯧꯕꯗꯒꯤ ꯍꯦꯝꯕ ꯀꯤꯔꯗꯨꯅ ꯃꯅꯦꯝꯅ ꯍꯥꯏꯔꯤꯗꯣ ꯌꯥꯔꯝꯃꯤ꯫
ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯏꯌꯥꯅ ꯌꯦꯡꯉꯨꯅꯤ ꯍꯦ ꯅꯝꯗꯅ ꯍꯦꯝꯕꯅ ꯆꯅꯨꯗꯣ ꯃꯌꯨꯝꯗ ꯄꯨꯔꯛꯏ ꯍꯦꯝꯕ ꯊꯣꯡ ꯊꯤꯜꯂꯛꯏ ꯍꯩꯃꯥ ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ ꯉꯁꯥꯏꯗꯒꯤ ꯏꯃꯥꯗꯤ ꯅꯨꯡꯁꯥ ꯊꯤꯔꯨꯔꯤ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈ꯭ꯔꯕꯨꯛꯇ ꯍꯟꯖꯤꯜꯂꯛꯇꯕꯁꯤꯗ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯆꯪꯉꯛꯑꯣꯗꯅ ꯂꯦꯞꯂꯒ ꯂꯩꯔꯗꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯔꯤ ꯑꯣꯛꯅꯔꯨꯔꯒꯦ ꯏꯆꯥꯕꯣ ꯍꯥ ꯑꯃꯨꯛ ꯏꯃꯥꯗꯧ ꯂꯩꯔꯤꯗꯤ ꯆꯅꯨ ꯑꯣꯏꯔꯔꯣꯏ ꯈꯪꯗꯨꯅ ꯍꯦꯝꯕꯒꯤ ꯇꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯣ ꯍꯦꯛꯇ ꯊꯣꯛꯂꯛꯑꯒ ꯃꯅꯦꯝꯗ ꯈꯣꯏꯔꯝꯃꯤ ꯏꯃꯥ ꯅꯃꯧꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯆꯔꯕꯅꯤ ꯏꯁꯥꯅ ꯌꯥꯅ ꯏꯃꯥꯒꯤ ꯏꯆꯥꯁꯦ ꯅꯃꯧꯅ ꯐꯖꯔꯕꯅꯤ ꯃꯃꯥꯗꯨ ꯉꯛꯄꯅ ꯂꯣꯏꯔꯤ ꯍꯥ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯥꯏ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯃꯇꯨꯡꯗꯁꯨ ꯏꯟꯅꯔꯛꯄ ꯌꯥꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯥ ꯈꯤꯇꯪꯅ ꯅꯨꯄꯤ ꯑꯄꯥꯝꯕ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤꯁꯨ ꯃꯥꯅ ꯑꯄꯥꯝꯕ ꯐꯥꯔꯒ ꯂꯧꯕ ꯌꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯦꯝꯕꯥ ꯀꯔꯤꯅꯣ ꯂꯦꯞ ꯂꯩꯔꯤꯗꯤ ꯆꯪꯉꯛꯑꯣ ꯏꯃꯥꯗꯤ ꯏꯆꯥꯁꯤ ꯅꯨꯄꯤ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯦꯝꯕꯒ ꯆꯅꯨꯒꯁꯨ ꯂꯨꯍꯣꯡꯉꯝꯃꯤ ꯍꯦꯝꯕꯅ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯃꯗꯣꯝꯆꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯩꯅ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯤꯗꯅ ꯅꯨꯄꯤꯁꯤ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯌꯨꯝꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯗꯣꯏꯅꯣ ꯍꯥꯟꯅ ꯑꯩꯅ ꯀꯩꯅꯣꯝꯇ ꯍꯧꯁꯦ ꯍꯥꯏꯕꯗꯤ ꯌꯥꯔꯝꯃꯗꯤ ꯑꯁꯤ ꯊꯣꯛꯀꯗ꯭ꯔꯣ ꯅꯆꯥ ꯃꯉꯥꯁꯤ ꯍꯌꯦꯡ ꯃꯇꯨ ꯊꯤꯔꯛꯑꯒ ꯄꯥꯏꯔꯒ ꯂꯩꯍꯟꯁꯤ ꯎꯆꯦꯛꯇꯧꯅ ꯑꯩꯅ ꯋꯥ ꯑꯃꯇ ꯍꯥꯏꯔꯕ ꯑꯩꯁꯦ ꯐꯠꯇꯕ ꯑꯗꯨꯝ ꯇꯥꯗꯣꯏꯅꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ ꯅꯪꯁꯨ ꯌꯥꯝ ꯑꯩꯉꯣꯟꯗ ꯆꯛꯈꯠꯅ ꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯍꯌꯦꯡ ꯅꯆꯥ ꯃꯉꯥꯁꯦ ꯃꯥꯏ ꯄꯥꯏꯔꯒ ꯂꯩꯖꯅꯤ ꯃꯄꯥꯡꯒꯜꯅ ꯁꯥꯃꯨ ꯃꯨꯛ ꯐꯩ ꯊꯕꯛꯅ ꯃꯅꯥ ꯑꯃꯇꯃꯛ ꯇꯧꯅꯤꯡꯗꯦ ꯀꯩꯗꯧꯉꯩꯒꯤ ꯋꯥꯕꯤꯗꯧꯔꯤꯒꯦ ꯍꯥ ꯃꯁꯥꯅ ꯃꯥꯏ ꯇꯧꯖꯅꯤ ꯋꯥ ꯑꯃꯇ ꯉꯥꯡꯅꯕ ꯌꯥꯔꯣꯏꯗꯕꯅꯤ ꯀꯥꯟꯅꯗꯦ ꯍꯦꯝꯕꯗ ꯆꯤꯡꯗꯒꯤ ꯎ ꯈꯤꯇ ꯌꯥꯜꯍꯜꯂꯨꯒꯦ ꯎ ꯌꯥꯟ ꯆꯠꯄꯗꯒ ꯃꯥꯡꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯗꯣꯝꯆꯥꯗꯣ ꯍꯥꯏ ꯍꯦꯝꯕ ꯃꯧ ꯏꯕꯦꯝꯃ ꯑꯣꯏ ꯏꯆꯦ ꯅꯣꯏꯕꯨ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯇꯥꯔꯦ ꯏꯗꯣꯝꯆꯥ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ ꯑꯩꯁꯦ ꯏꯆꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯅꯤ ꯌꯦꯡꯉꯣꯏ ꯆꯤꯡꯗꯒꯤ ꯎ ꯈꯤꯇ ꯌꯥꯟꯕꯤꯔꯨꯁꯨ ꯅꯌꯥꯝꯕ ꯅꯅꯥꯎꯁꯤꯡꯗꯣ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯎ ꯌꯥꯟꯕꯗꯣ ꯋꯥꯅꯤꯕ ꯊꯣꯠ ꯂꯥꯎꯕ ꯃꯈꯨꯠꯇꯣ ꯀꯟꯒꯤꯅꯤꯕ ꯍꯦꯝꯕ ꯏꯛꯑꯥ ꯇꯧꯗꯨꯅ ꯏꯗꯣꯝꯆꯥ ꯑꯩꯗꯤ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯌꯥꯔꯒꯗꯤ ꯇꯥꯆꯧꯔꯗ ꯌꯥꯏꯔ ꯑꯃ ꯆꯠꯍꯜꯂꯣ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯑꯒ ꯌꯥꯜꯂꯨꯔꯒꯦ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯁꯦ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯐꯔꯦ ꯉꯁꯤꯗꯒꯤꯅꯦ ꯏꯗꯣꯝꯆꯥ ꯀꯔꯤꯝ ꯍꯥꯏꯔꯔꯣꯏ ꯏꯗꯣꯝꯆꯥ ꯑꯩ ꯌꯥꯜꯂꯨꯔꯒꯦ ꯇꯣꯛꯑꯒꯦ ꯊꯕꯛꯇꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯃꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨ ꯆꯅꯨꯅ ꯏꯃꯨꯡꯗꯒꯤ ꯇꯥꯔꯤꯅꯤ ꯆꯪꯈꯤꯁꯅꯨ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ ꯍꯦꯝꯕ ꯆꯪꯉꯛꯇꯨꯅ ꯑꯣꯏ ꯅꯨꯄꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯅꯨꯄꯤ ꯑꯩ ꯆꯤꯡꯕꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯍꯦ ꯀꯔꯤꯒꯤ ꯆꯤꯡꯗ ꯆꯠꯄ ꯍꯥ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯄꯪꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯍꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯀꯣꯛꯇꯣ ꯈꯔꯁꯨ ꯁꯤꯡꯉꯣ ꯀꯔꯣꯝꯗꯩ ꯅꯨꯡꯁꯤꯅ ꯇꯧꯔꯛꯏꯁꯤꯅ ꯏꯗꯣꯝꯆꯥ ꯆꯠꯂꯨꯒꯦ ꯀꯥꯏꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯣꯠ ꯂꯥꯎꯕ ꯃꯈꯨꯠꯇꯣ ꯀꯟꯒꯤꯅꯤ ꯀꯥꯏ ꯁꯥꯃꯨꯗꯧꯅ ꯃꯁꯥ ꯐꯕ ꯃꯆꯥ ꯃꯉꯥꯗꯨꯗ ꯍꯥꯏꯗ꯭ꯔꯒ ꯑꯗꯨꯝ ꯑꯩꯒꯤ ꯏꯋꯥ ꯄꯪꯁꯤꯗ ꯍꯥꯏꯔꯛꯀꯅꯤꯕ ꯁꯦ ꯅꯪꯅ ꯇꯧꯍꯜꯂꯤꯅꯤ ꯅꯍꯥꯟꯒꯩ ꯁꯨꯝ ꯌꯦꯡꯕꯅꯤ ꯌꯥꯏꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦ ꯌꯥꯝ ꯄꯪꯉꯣ ꯅꯪ ꯑꯁ ꯃꯤꯅ ꯎꯈꯤꯗ ꯌꯥꯟꯕꯤꯌꯣ ꯍꯥꯏꯕꯕꯨ ꯀꯩꯗꯧꯒꯦ ꯀꯣꯛ ꯌꯥꯟꯊꯣꯛꯎꯔꯒ ꯂꯣꯏꯔꯦ ꯅꯠꯇꯦꯕ ꯇꯉꯥꯏ ꯐꯗꯕ ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯍꯥꯏꯕꯅꯦ ꯍꯥꯏꯔꯗꯤ ꯌꯥꯏ ꯍꯥꯏꯕ ꯌꯥꯏ ꯃꯇꯤꯛ ꯑꯗꯨꯝ ꯍꯥꯏꯅꯤꯅ ꯃꯆꯥꯅꯨꯄꯥ ꯂꯩꯇꯕꯒꯤ ꯉꯝꯗꯕꯩ ꯍꯥꯏꯕꯅꯦ ꯍꯥꯏꯌꯣꯕ ꯑꯗꯨꯁꯨ ꯅꯠꯇꯦꯕ ꯃꯆꯥꯅꯨꯄा ꯃꯉꯥ ꯂꯩꯔꯤꯕꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯑꯩꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯁꯛꯇꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯀꯔꯟ ꯉꯥꯡꯅꯨꯀꯣ ꯅꯨꯄꯤ ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯅꯪꯅꯗꯤ ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯈꯟꯖꯕ ꯃꯤꯅꯗꯤ ꯅꯪꯁꯦ ꯄꯪꯉꯦꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯪꯉꯕ ꯄꯨꯛ ꯐꯕꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯅꯪꯒꯤꯗꯨꯗꯤ ꯀꯥꯝꯃ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯒꯣꯏꯔ ꯈꯪꯗꯦ ꯑꯩꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯦꯛ ꯆꯠꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯅ ꯆꯅꯨꯅ ꯅꯝꯗꯅ ꯆꯠꯍꯟꯈꯤꯗ꯭ꯔꯦ ꯍꯦꯝꯕꯗꯨ ꯃꯗꯣꯝꯆꯥ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯆꯅꯨꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯐꯨꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯈꯤꯗꯨ ꯃꯤꯋꯥ ꯉꯥꯡꯅꯕ ꯊꯣꯛꯂꯛꯏ ꯃꯤꯋꯥ ꯉꯥꯡꯕꯗ ꯄꯥꯝꯖꯕꯤ ꯂꯝꯕꯤꯗ ꯀꯅꯥ ꯆꯠꯂꯦ ꯍꯥꯏꯅ ꯌꯦꯡꯕꯗ ꯃꯉꯛ ꯇꯦꯛꯇꯧꯔꯕꯤ ꯄꯤꯁꯛꯅꯤ ꯁꯈꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯤꯁꯛꯅ ꯀꯧꯔꯛꯏ ꯍꯥꯏ ꯁꯈꯤ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣꯅꯦꯍꯦ ꯏꯅꯦ ꯁꯨꯝ ꯊꯣꯛꯂꯛꯏꯅꯤꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯅꯪꯕꯨ ꯊꯕꯛꯀ ꯂꯩꯍꯧꯕ꯭ꯔꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯅꯣꯏ ꯅꯆꯦ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯪꯕ ꯑꯃ ꯂꯩꯕꯗꯣ ꯅꯨꯄꯤꯅ ꯐꯥꯕꯤ ꯍꯥꯏꯅꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯏꯅꯦ ꯌꯥꯝ ꯆꯨꯝꯃꯤ ꯐꯥꯕꯤꯔꯤꯕꯅꯤ ꯏꯆꯥꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤ ꯂꯥꯏ ꯁꯒꯣꯜ ꯃꯥꯟꯕꯤꯗꯣ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯒꯗꯣ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧ ꯋꯥꯒ ꯑꯃꯇ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦ ꯏꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯁꯦꯝꯃ ꯇꯧꯕꯤꯌꯨ ꯀꯥꯏ ꯍꯥꯏꯔꯨ ꯌꯥꯗ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯈꯔꯗꯤ ꯉꯝꯃꯝꯅꯦ ꯅꯨꯄꯤꯗꯣ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯌꯦ ꯅꯨꯄꯥ ꯐꯥꯕ ꯉꯝꯃꯤꯕ ꯅꯨꯄꯤꯅꯤꯅ ꯌꯥꯝ ꯄꯪꯖꯕꯅꯤ ꯍꯦꯝꯕꯗꯣ ꯈꯪꯗ꯭ꯔꯦ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯥꯕ ꯑꯃꯨꯛ ꯆꯠꯅꯔꯛꯑꯕ ꯃꯥꯜꯂꯦ ꯈꯪꯗꯦ ꯏꯅꯦ ꯏꯕꯦꯝꯃ ꯑꯥꯗ ꯂꯥꯛꯏꯁꯤ ꯅꯪꯒꯤ ꯅꯆꯥ ꯌꯥꯏꯃꯗꯨ ꯅꯠꯇ꯭ꯔꯣ ꯑꯁꯤꯕꯣ ꯍꯩꯃꯥ ꯑꯌꯨꯛꯁꯤꯗ ꯃꯥꯗꯤ ꯐꯖꯅ ꯉꯥꯎꯔꯦꯅꯦꯍꯦ ꯏꯅꯦ ꯏꯕꯦꯝꯃ ꯑꯩ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯦꯟꯅꯕꯗ ꯁꯤꯗꯣꯔꯕꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯊꯤꯕꯣꯡ ꯃꯌꯨꯁꯤ ꯊꯛꯆꯤꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯗꯣꯏꯅꯤ ꯏꯅꯦ ꯑꯩ ꯑꯝꯇ ꯆꯪꯉꯤ ꯏꯆꯥꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯈꯣꯡꯕꯥꯜꯗ ꯌꯣꯡꯈꯤꯗꯅ
ꯄꯤꯁꯛ ꯃꯇꯣꯝꯗ ꯍꯥꯏꯖꯩ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯅꯤꯒꯦ ꯐꯔꯨꯏ ꯃꯃꯥ ꯐꯠꯇꯦ ꯑꯩꯁꯨ ꯆꯪꯉꯒꯦ ꯏꯃꯧ ꯁꯦꯝꯕ꯭ꯔꯥꯡ ꯃꯥꯟꯕꯤꯗꯣ ꯑꯃꯨꯛ ꯎꯔꯥꯎ ꯊꯔꯥꯎ ꯂꯩꯔꯝꯃꯅꯤ ꯌꯥꯏꯃꯅ ꯅꯋꯥ ꯂꯧꯗꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯨꯁꯤꯅꯦ ꯊꯛꯅꯤꯡꯉꯦ ꯊꯛꯅꯤ ꯉꯥꯎꯅꯤꯡꯉꯦ ꯉꯥꯎꯅꯤ ꯅꯔꯜꯅ ꯊꯛꯄ꯭ꯔꯣ ꯏꯃꯥꯒꯤ ꯃꯔꯜꯅ ꯊꯛꯄ ꯍꯩꯃ ꯄꯂꯦꯝ ꯅꯪꯗꯤ ꯑꯌꯨꯛꯁꯤꯗ ꯂꯝꯕꯤꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯅꯆꯥ ꯉꯥꯏꯔꯝꯃꯤꯔꯣ ꯌꯦꯡꯉꯛꯀꯟꯗꯨꯗ ꯃꯤꯠꯌꯦꯡꯗꯣ ꯁꯤꯇꯥ ꯆꯪꯕꯤ ꯃꯥꯜꯂꯦ ꯀꯤꯔꯦꯕ ꯑꯩꯅꯦ ꯅꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯃꯉꯥꯁꯦ ꯁꯦꯟꯅꯕꯗ ꯁꯤꯗꯣꯔꯕꯅꯦ ꯊꯕꯛ ꯁꯨꯅꯤꯗꯤ ꯈꯪꯗꯦ ꯌꯨꯗ ꯑꯗꯨꯝ ꯊꯛꯂꯩꯅꯤꯕ ꯂꯥꯛꯑꯣ ꯆꯪꯉꯣ ꯊꯨꯅ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯅꯨꯅ ꯑꯁꯤꯡꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯃꯤꯅ ꯀꯌꯥ ꯁꯤꯖꯤꯟꯅꯕꯗꯨ ꯉꯝꯗ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯁꯈꯤ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯌꯨꯛꯅꯤ ꯆꯅꯨ ꯃꯥꯅ ꯎꯇꯤ ꯊꯣꯡꯉꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯗꯣꯝꯆꯥ ꯍꯣꯏꯗꯁꯨ ꯈꯔ ꯄꯤꯕꯤꯔꯨꯁꯣ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯆꯥꯗꯨꯒꯤ ꯍꯦꯝꯕ ꯆꯪꯉꯛꯏ ꯆꯅꯨꯅ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯍꯤꯟꯖꯥꯡ ꯊꯤꯟꯕ ꯆꯠꯀꯦ ꯇꯧꯕꯗꯨꯗ ꯍꯦꯝꯕꯅ ꯑꯣꯏꯅ ꯊꯤꯜꯂꯨꯒꯦ ꯍꯥꯏꯅ ꯊꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯈꯤ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯔꯛꯏ ꯑꯣ ꯑꯩꯒꯤ ꯁꯅꯥ ꯃꯥꯡꯈ꯭ꯔꯦ ꯇꯔꯛ ꯇꯔꯛ ꯑꯗꯨꯃꯇꯪ ꯉꯥꯏꯔꯦꯅ ꯊꯝꯖꯕꯅꯦꯕ ꯑꯗꯨꯒ ꯍꯨꯕꯤꯈ꯭ꯔꯦ ꯍꯨꯔꯥꯟꯕꯅ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯐꯖꯅ ꯊꯤꯌꯨꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯀꯞꯄꯣ ꯂꯥꯎꯕꯣ ꯅꯆꯥꯈꯩꯗ ꯍꯪꯉꯨ ꯂꯧꯊꯣꯛꯄ꯭ꯔꯥꯅ ꯑꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯗ꯭ꯔꯦ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯁꯈꯤꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯔꯛꯄꯗꯨꯗ ꯍꯦꯝꯕ ꯍꯣꯏꯗꯨ ꯆꯪꯉꯛꯏ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯗꯣꯝꯆꯥ ꯁꯈꯤꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯆꯪꯉꯛꯏ ꯁꯈꯤꯅ ꯍꯦꯝꯕꯗ ꯀꯤꯠ ꯍꯦꯛꯇ ꯅꯝꯃꯛꯏ ꯌꯥꯝ ꯑꯁꯤꯗꯤ ꯍꯦꯝꯕ ꯃꯇꯨꯡꯗ ꯆꯪꯉꯛꯄꯅꯤ ꯑꯩꯅ ꯐꯃꯨꯡꯗ ꯊꯅꯝꯕꯅꯦ ꯃꯥꯅ ꯂꯧꯗꯅ ꯀꯅꯥꯅ ꯂꯧꯗꯣꯏꯅꯣ ꯃꯤꯌꯥꯝꯅ ꯑꯝꯇ ꯑꯩꯒꯤ ꯁꯅꯥꯗꯨ ꯊꯤꯕꯤꯌꯨ ꯀꯩꯅꯣ ꯑꯩꯗꯤ ꯏꯗꯣꯝꯆꯥꯒꯤ ꯀꯥꯗ ꯆꯪꯕꯨ ꯆꯪꯗꯦ ꯆꯥꯛꯈꯨꯝꯗ ꯍꯤꯟꯖꯥꯡ ꯊꯅꯝꯃꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯂꯧꯗꯤꯌꯦ ꯏꯗꯣꯝꯆꯥ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯃꯌꯥꯝ ꯌꯨꯝꯁꯤꯗ ꯁꯅꯥ ꯍꯨꯔꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥ ꯈꯤꯇꯪꯅꯤ ꯆꯪꯉꯝꯃꯤꯗꯣ ꯏꯆꯥꯅꯦ ꯍꯥꯏꯗꯨꯅ ꯂꯨꯅ ꯈꯟꯖꯔꯒ ꯑꯩꯅ ꯑꯁꯨꯛ ꯂꯨꯅ ꯊꯝꯕ ꯁꯅꯥꯗꯣ ꯍꯨꯔꯥꯜꯂꯤꯅꯤ ꯀꯗꯥꯏ ꯑꯩꯒꯤ ꯁꯅꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯆꯅꯨꯅ ꯍꯦꯔꯦ ꯏꯗꯣꯝꯆꯥ ꯑꯗꯨꯝꯅ ꯄꯪꯍꯩꯗ ꯍꯥꯏꯅꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯇꯧꯗꯣꯏ ꯅꯠꯇꯦ ꯄꯪꯉꯦ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯍꯦꯛꯇ ꯁꯤꯖꯤꯟꯕꯗꯤ ꯌꯥꯔꯣꯏ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯅꯨꯄꯤ ꯅꯪ ꯀꯩ ꯈꯪꯉꯤ ꯍꯥ ꯍꯦꯝꯕ ꯆꯪꯉꯝꯃꯤ ꯍꯥꯏꯔꯤꯁꯤꯗꯤ ꯍꯦꯝꯕꯅ ꯂꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯂꯧꯗꯣꯏꯅꯣ ꯍꯥ ꯁꯅꯥꯗꯣ ꯁꯠ ꯄꯨꯊꯣꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤ ꯁꯈꯤꯒꯤ ꯃꯆꯥ ꯑꯍꯜꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯝꯕꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ ꯅꯪꯕꯨ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯒ ꯑꯗꯨꯛ ꯅꯕꯨꯛ ꯆꯦꯜꯗꯤ ꯄꯪꯉꯤ ꯃꯇꯤꯛ ꯅꯕꯨꯛꯁꯨ ꯐꯠꯇꯕ ꯀꯗꯥꯏ ꯁꯅꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯦ ꯇꯥꯆꯧ ꯑꯩ ꯑꯁꯦꯡꯕ ꯈꯪꯗꯤꯌꯦ ꯑꯩ ꯂꯧꯗꯤꯌꯦ ꯀꯃꯥꯏꯅ ꯏꯗꯣꯝꯆꯥꯒꯤ ꯁꯅꯥꯗꯣ ꯑꯩꯅ ꯂꯧꯗꯣꯏꯅꯣ ꯍꯦꯝꯕꯗ ꯑꯆꯧꯕꯅ ꯀꯤꯟꯁꯨꯝ ꯊꯤꯟꯖꯤꯜꯂꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯍꯦꯝꯕꯕꯨ ꯐꯨꯔꯝꯃꯤ ꯍꯨꯔꯥꯟꯕ ꯃꯤꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯜꯁꯤꯗ ꯃꯆꯥꯒꯤ ꯏ ꯊꯣꯛꯄꯗꯨ ꯎꯕꯗ ꯃꯃꯥꯅ ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯏꯆꯥꯗ ꯇꯧꯕꯤꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯗ ꯄꯪꯉꯦꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯤꯟꯒꯅꯨ ꯍꯨꯔꯥꯟꯗꯕ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯏꯅꯣ ꯁꯅꯥꯗꯣ ꯈꯨꯟꯖꯥꯁꯥ ꯑꯝꯇ ꯉꯥꯏꯈꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅ ꯍꯨꯔꯥꯟꯕ ꯊꯣꯛꯑꯝꯃꯕꯗꯤ ꯅꯣꯏꯅ ꯊꯣꯛꯄ ꯇꯧ ꯁꯈꯤꯅ ꯃꯣꯏꯅ ꯀꯩꯁꯨ ꯁꯅꯥꯗꯣ ꯄꯨꯊꯣꯔꯛꯎ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯈꯨꯜꯒꯤ ꯕꯤꯆꯥꯔꯄꯇꯤꯗ ꯇꯥꯛꯑꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯗꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯕ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯅꯦ ꯁꯈꯤ ꯇꯥ ꯌꯥꯏꯃꯗꯣ ꯑꯉꯥꯡꯗꯒꯤ ꯁꯅꯥ ꯊꯠꯂꯣꯏꯅ ꯐꯥꯎꯔꯤ ꯃꯤꯌꯥꯝꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯍꯥ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯕꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯄꯨꯂꯞ ꯂꯥꯛꯑꯝꯃꯤ ꯃꯤꯌꯥꯝꯅ ꯌꯥꯏꯃꯗꯨ ꯐꯨꯔꯝꯃꯤ ꯀꯩꯒꯤ ꯁꯅꯥ ꯊꯠꯂꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯌꯥꯏꯃꯅ ꯍꯥꯏꯒꯦ ꯅꯍꯥꯟꯒꯩ ꯁꯨꯝ ꯁꯣꯠꯂꯒ ꯊꯛꯄꯗꯒꯤ ꯁꯦꯜ ꯌꯥꯝꯁꯤꯟꯈ꯭ꯔꯦ ꯁꯦꯜ ꯁꯤꯡꯗꯣꯛꯇ꯭ꯔꯗꯤ ꯌꯨ ꯄꯤꯔꯣꯏ ꯍꯥꯏꯕꯗꯒꯤ ꯏꯃꯥꯒꯤ ꯁꯅꯥ ꯍꯥꯟꯅ ꯍꯨꯔꯥꯟꯕꯅꯤ ꯏꯃꯥꯒꯤ ꯁꯅꯥ ꯑꯗꯨꯅ ꯑꯇꯣꯟꯕ ꯁꯦꯜꯁꯤꯡꯗꯨꯅ ꯀꯣꯛꯅꯅꯕ ꯁꯅꯥꯗꯣ ꯏꯅꯦ ꯊꯔꯣꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯁꯦꯜ ꯄꯤꯗ꯭ꯔꯗꯤ ꯍꯤꯗꯥꯛ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯉꯥꯡꯒꯤ ꯁꯅꯥ ꯊꯠꯄꯅꯤ ꯃꯌꯥꯝ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯁꯈꯤ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯈꯨꯕꯥꯛꯅ ꯊꯥꯗꯨꯅ ꯅꯪꯃꯛꯅ ꯍꯦꯛ ꯅꯃꯥ ꯑꯩꯒꯤ ꯁꯅꯥ ꯍꯨꯔꯥꯟꯕ ꯉꯝꯕꯀꯣ ꯑꯗꯨꯁꯨ ꯌꯣꯊꯛ ꯁꯦꯜꯒꯤꯗꯃꯛ ꯅꯪ ꯄꯣꯛꯅꯕꯒꯤ ꯃꯍꯩꯔꯣ ꯍꯥ ꯑꯩꯅ ꯉꯁꯤ ꯏꯀꯥꯏꯐꯨꯗ ꯈꯨꯝꯃꯤꯁꯦ ꯌꯥꯏꯃ ꯃꯈꯨꯠꯂꯣꯟ ꯑꯗꯨꯅ ꯏꯃꯥ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯒꯤ ꯁꯅꯥ ꯐꯃꯨꯡꯗ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯂꯧꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯌꯦ ꯀꯧꯔꯛꯀꯅꯨ ꯏꯃꯥ ꯍꯥꯏꯅ ꯏꯆꯦ ꯍꯦꯝꯕ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯃꯨꯡꯗ ꯆꯪꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯤꯠꯅꯃꯨꯔꯦ ꯈꯨꯟꯖꯥ ꯑꯃꯅ ꯀꯌꯥꯗ ꯉꯝꯃꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯍꯦ ꯃꯆꯥꯅ ꯍꯨꯔꯥꯜꯂꯒ ꯃꯤꯒꯤ ꯃꯆꯥꯗ ꯀꯗꯥꯏꯅꯤ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯃꯆꯥ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯕ ꯃꯥꯅ ꯃꯄꯨꯔꯣꯏꯕꯅ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯪꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯉꯣꯟꯗ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯣꯏ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯍꯧꯅꯕꯤ ꯅꯪꯒꯤ ꯅꯆꯥꯅꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯅꯤ ꯍꯥ ꯃꯣꯏꯗꯥꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯅꯃꯥꯅ ꯆꯥꯅꯔꯤꯅꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯐꯠꯇꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯅꯁꯥꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗ
ꯌꯨꯝꯗꯨꯗ ꯆꯪꯉꯛꯄ ꯌꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯨꯝꯗꯨꯗ ꯈꯣꯡꯒꯨꯜ ꯑꯃꯠꯇ ꯊꯝꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯂꯤꯕꯅꯤ ꯃꯤꯍꯧ ꯆꯥꯎꯕꯤ ꯅꯁꯥꯒꯤ ꯑꯔꯩꯕꯅ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕꯤ ꯍꯦꯝꯕꯅ ꯈꯨꯔꯥ ꯑꯗꯨꯝꯅ ꯏꯗꯣꯝꯆꯥꯗ ꯍꯥꯏꯒꯅꯨ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯍꯦꯝꯕ ꯏꯆꯥꯒꯤ ꯋꯥꯈꯜ ꯈꯪꯉꯤꯅꯤ ꯏꯄꯥꯅ ꯏꯆꯥꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤꯅꯤ ꯍꯦ ꯅꯪꯒꯤ ꯅꯗꯣꯝꯆꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜꯁꯦ ꯁꯦꯝꯗꯣꯛꯄ ꯉꯝꯃꯣꯏꯅꯦ ꯍꯦ ꯂꯥꯟꯗ ꯂꯥꯜꯂꯨꯅ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯧ ꯏꯃꯨꯡ ꯆꯪꯉꯁꯤ ꯀꯥꯟꯅꯗꯕ ꯃꯣꯏꯒꯤ ꯋꯥꯔꯤ ꯇꯧꯒꯨꯝꯁꯤ ꯃꯤꯒꯤ ꯂꯝꯃꯤ ꯍꯧꯕꯤ ꯁꯈꯤꯗꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤ ꯃꯆꯥ ꯌꯥꯏꯃꯒ ꯍꯦꯝꯕꯁꯨ ꯃꯤꯅ ꯄꯪꯉꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯂꯝꯗꯕꯗꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯑꯁꯤꯡꯕꯤ ꯅꯨꯄꯤ ꯂꯧꯔꯨꯕꯗꯒꯤ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯦꯝꯕꯗꯨ